ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯣꯕꯦ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯊꯕꯛ ꯑꯃ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯁꯤꯂꯨꯡꯕꯒ ꯊꯣꯛ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯨꯡꯕꯅ ꯏꯇꯥꯎꯗꯤ ꯀꯗꯥꯏ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯑꯩꯁꯦ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯄꯔꯞ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯍꯧꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯑꯗꯨꯒꯤ ꯑꯩꯁꯤ ꯍꯣꯕꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯂꯨꯡꯕꯅ ꯐꯔꯦ ꯏꯇꯥꯎꯒꯤ ꯊꯕꯛꯇꯨ ꯆꯠꯊꯣꯛꯄꯤꯔꯨꯔꯣ꯫ ꯏꯇꯥꯎꯒ ꯑꯩꯒ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩꯔꯤ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯈꯨꯖꯥꯏꯗꯨꯒꯤ ꯃꯔꯝꯗꯅꯤ꯫ ꯏꯇꯥꯎꯗ ꯂꯩꯔꯤꯕꯗꯣ ꯂꯩꯖꯔꯁꯅꯨ꯫ ꯏꯇꯥꯎꯅ ꯃꯗꯣ ꯊꯥ ꯑꯃ ꯄꯥꯏꯅꯔꯣ, ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥꯗꯗꯤ ꯑꯩ ꯑꯃꯨꯛ ꯄꯥꯏꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯁꯤꯂꯨꯡꯕꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯖꯥꯏꯗꯨ ꯀꯝꯗꯧꯅ ꯄꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯖꯥꯏꯗꯨ ꯄꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯇꯧꯅꯨꯗ ꯏꯇꯥꯎꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤꯅꯣꯝꯃ ꯌꯥꯎꯔꯒ ꯄꯨꯈꯤꯕꯗꯨ ꯑꯩꯅ ꯈꯪꯍꯧꯔꯕꯅꯤ꯫ ꯏꯇꯥꯎꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯏ ꯇꯥꯏꯅꯔꯒ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯈꯠꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯁꯤꯗ ꯋꯥ ꯂꯣꯠꯂꯒꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯇꯥꯎꯒ ꯑꯩꯒ ꯌꯥꯅꯁꯤ꯫ ꯈꯨꯖꯥꯏꯗꯣ ꯏꯇꯥꯎꯒꯤꯗ ꯊꯥ ꯑꯃ ꯊꯝꯕꯤꯔꯣ, ꯑꯗꯨꯒ ꯊꯥ ꯑꯃ ꯐꯥꯕꯗ ꯑꯩꯅ ꯂꯧꯕ ꯂꯥꯛꯆꯒꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯊꯣꯟꯅ ꯑꯩꯗꯤ ꯂꯧꯗꯦ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯗꯣ ꯁꯥꯎꯒꯠꯂꯛꯇꯨꯅ ꯁꯤꯂꯨꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯖꯥꯏꯗꯨ ꯄꯥꯏꯈꯤꯕꯗꯤ ꯅꯪꯅꯅꯤꯅꯦ꯫ ꯅꯪꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯪꯅ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯀꯗꯔ ꯇꯧꯔꯤꯕ꯭ꯔꯣ? ꯀꯥꯟꯅꯔꯣꯏ, ꯈꯨꯖꯥꯏ ꯑꯗꯣ ꯅꯪꯒ ꯂꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯍꯥꯛꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯃꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯇꯥꯎ꯫ ꯃꯗꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯏꯇꯥꯎꯅ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯗꯦ ꯂꯩꯇꯦ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯊꯥꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤꯂꯨꯡꯕ, ꯊꯕꯛ ꯑꯁꯤ ꯑꯩ ꯃꯤ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨ ꯅꯪꯒ ꯑꯩꯒꯗꯪ ꯈꯪꯁꯤ, ꯑꯇꯩꯗꯤ ꯀꯅꯥꯝꯇ ꯈꯪꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯒꯤ ꯂꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯏꯕ ꯂꯥꯏꯔꯤꯛ ꯈꯔꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯩ, ꯃꯗꯨꯗꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯄꯥꯔꯒ ꯊꯧ ꯑꯃ ꯑꯗꯨꯛ ꯇꯧꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯒꯤꯗꯨꯗ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡ ꯑꯗꯣ ꯍꯦꯟꯅ ꯃꯧꯈꯠꯂꯛꯇꯨꯅ ꯃꯌꯦꯡ ꯀꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯧꯔꯤꯕꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯏꯅꯒꯦ ꯍꯥꯏꯔꯕꯗꯤ ꯂꯤꯜ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯣꯏꯅ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯏꯇꯥꯎ, ꯑꯣꯏꯗꯕꯗꯨ ꯈꯤꯠ ꯉꯥꯡꯅꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯉꯔꯥꯡ ꯐꯨꯔꯤꯠꯈꯥꯎꯗ ꯀꯔꯤꯅꯣꯝꯃ ꯌꯣꯝꯃꯒ ꯄꯨꯈꯤꯕꯗꯨ ꯑꯩ ꯎꯍꯧꯔꯕꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯅꯦ? ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦꯕꯅꯤ꯫ ꯑꯩꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯕꯗꯨ ꯅꯍꯥꯛꯇꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯝꯗꯧꯅ ꯎꯔꯤꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯀꯔꯝꯍꯥꯏꯅ ꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯇꯥꯎ, ꯅꯣꯡ ꯀꯟꯅ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗ ꯅꯪꯅ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯆꯦꯟꯈꯤꯕꯗꯨ ꯑꯩ ꯎꯍꯧꯔꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯈꯨꯖꯥꯏ ꯑꯗꯣ ꯏꯇꯥꯎꯒꯤꯗ ꯊꯥ ꯑꯃ ꯊꯝꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯒꯤꯗ ꯊꯥ ꯑꯃ ꯊꯝꯁꯤ꯫ ꯁꯤꯗ ꯌꯥꯅꯁꯤꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯟꯅꯒꯤ ꯀꯥꯞꯅꯕꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯂꯨꯡꯕꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯊꯣꯟ ꯁꯥꯎꯅꯤꯡꯂꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ
ꯙꯝꯀꯥꯒ ꯇꯧꯔꯛꯀꯅꯨ ꯀꯥꯞꯅꯁꯦ ꯍꯥꯏꯔꯒꯅ ꯀꯥꯞꯅꯔꯒ ꯂꯣꯏꯔꯦ ꯏꯇꯥꯎꯁꯨ ꯊꯕꯛ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯟꯕꯤꯔꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯁꯦꯂꯨꯡꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯁꯜꯂꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯤꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯪ ꯍꯣꯔꯦꯟꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯗꯅ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯇꯨꯝꯈ꯭ꯔꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯡꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯁꯦꯂꯨꯡꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕ ꯁꯦꯂꯨꯡꯕꯅ ꯅꯣꯡꯊꯣꯟꯒꯤ ꯃꯌꯨꯝꯗ ꯑꯀꯟꯕ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥꯅ ꯅꯣꯡꯊꯣꯟꯒꯤ ꯃꯊꯛꯇ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯛꯅꯈ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯁꯤꯂꯨꯡꯕꯗ ꯑꯃꯨꯛ ꯈꯔ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯌꯦꯡꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯊꯨꯅ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯇꯤꯟ ꯇꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯤꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯂꯤꯕꯅꯤ ꯇꯥꯕꯃꯛꯇꯤ ꯇꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯣꯡ ꯈꯥꯛꯄ ꯑꯃꯗꯤ ꯅꯣꯡ ꯈꯣꯡꯕꯗꯤ ꯀꯟꯅ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯁꯦꯂꯨꯡꯕꯗꯣ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯤ ꯅꯣꯡꯊꯣꯟꯗꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯨꯡꯕ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯇꯝ ꯑꯁꯦ ꯆꯞ ꯆꯥꯔꯦ ꯃꯄꯥꯡꯒꯜ ꯀꯜꯂꯒꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯍꯥꯛꯇꯤ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯡꯕꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯦꯞꯂꯒ ꯎꯔꯨ ꯎꯪꯂꯤ ꯑꯁꯨꯝꯅ ꯎꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯜꯂꯕ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯡꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯊꯣꯔꯛꯂꯤ ꯃꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯀꯣꯛꯇꯒꯤꯅ ꯃꯈꯨꯠ ꯐꯥꯎꯕ ꯐꯤꯅ ꯈꯟꯊꯔꯒ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯅ ꯃꯃꯤ ꯁꯥꯃꯤ ꯄꯥꯏꯔꯒ ꯂꯩꯕꯒꯨꯝ ꯐꯟꯗꯣꯛꯇꯨꯅ ꯂꯩꯔꯤ ꯋꯥꯡꯅ ꯆꯥꯎꯅ ꯐꯟꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯂꯨꯡꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯉꯪꯗꯨꯅ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯀꯅꯥ ꯑꯃꯠꯇꯅ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯀꯧꯈꯤꯗ꯭ꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯄꯥꯡꯒꯜ ꯀꯟꯕ ꯁꯥꯊꯤꯕ ꯅꯍꯥꯛ ꯑꯁꯤ ꯉꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯤ ꯃꯥꯒꯤ ꯅꯣꯡꯊꯣꯟ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯍꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯄꯥꯡꯊꯣꯛꯂꯨꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯥꯕꯨ ꯉꯁꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯗꯕꯅꯤ ꯆꯠꯂꯨ ꯅꯊꯧ ꯄꯥꯡꯂꯨꯔꯣ ꯍꯜꯂꯛꯄꯕꯨ ꯉꯥꯏꯔꯝꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯂꯥꯏꯃꯨꯗꯤ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯃꯨ ꯑꯁꯤꯗꯤ ꯂꯩꯅꯨꯡꯗ ꯍꯨꯠꯆꯟꯈꯤꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕ ꯄꯨꯡꯉꯛ ꯉꯛꯏ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯛꯄ ꯂꯥꯏꯃꯨ ꯇꯤꯟꯕꯨ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯄꯨꯝꯅꯃꯛ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯂꯩꯅꯨꯡꯗ ꯍꯨꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯦꯂꯨꯡꯕꯗꯣ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯑꯀꯟꯕ ꯃꯑꯣꯡꯗ ꯖ꯭ꯋꯥꯔ ꯍꯥꯔꯛꯂꯤ ꯑꯗꯨꯝꯅ ꯊꯛ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯆꯪꯉ ꯍꯥꯏꯗꯨꯅ ꯖ꯭ꯋꯥꯔ ꯍꯥꯔꯤꯕꯗꯣ ꯐꯊꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤꯅ ꯇꯨꯝꯂꯝꯕꯗꯒꯤ ꯖ꯭ꯋꯥꯔ ꯍꯥꯔꯛꯄꯗꯨꯗ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤ ꯅꯣꯡꯊꯣꯟꯅ ꯍꯥꯏ ꯖ꯭ꯋꯥꯔ ꯍꯥꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ ꯉꯥꯏꯍꯥꯛ ꯅꯤꯛꯂꯒ ꯑꯗꯨꯝ ꯇꯣꯛꯆꯈꯤꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗꯤ ꯅꯤꯛꯄ ꯂꯦꯛꯂꯝꯗꯦ ꯑꯁꯨꯝꯅ ꯅꯤꯛꯄ ꯌꯥꯕ ꯅꯤꯛꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯅꯣꯡꯊꯣꯟꯅ ꯀꯔꯤ ꯃꯇꯧꯅꯣ ꯖ꯭ꯋꯥꯔ ꯍꯥꯕꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯅꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯩꯔꯛꯄꯁꯤ ꯑꯁꯨꯝꯅ ꯀꯨꯏꯅ ꯍꯥꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ
ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯖꯥꯏ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨ ꯕꯨꯛ ꯕꯨꯛ ꯐꯨꯀꯠꯇꯨꯅ ꯕꯨꯔꯨꯡ 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 ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯂꯩꯅꯨꯡ ꯍꯨꯠꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯟ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤꯗ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥꯡꯈꯜ ꯑꯗꯣ ꯆꯦꯖꯦꯠ ꯌꯦꯠꯁꯜꯂꯝꯂꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯀꯥꯝꯁꯜꯂꯝꯂꯤ ꯃꯈꯨꯠꯅ ꯀꯥꯝꯗꯨꯅ ꯃꯈꯨꯠꯅ ꯂꯪꯁꯤꯜꯂꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯂꯤꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯀꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯀꯤꯔꯒꯅ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯅꯣꯡꯊꯣꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏ ꯌꯧꯔꯛꯄ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯗꯗꯤ ꯌꯨꯝꯌꯥꯏ ꯑꯗꯣ ꯃꯔꯝ ꯑꯣꯏꯅ ꯏꯇꯣꯡ ꯇꯣꯡꯈꯠꯂꯒ ꯂꯩꯕꯥꯛ ꯑꯗꯣ ꯀꯥꯏꯔꯤ ꯀꯥꯏꯔꯤ ꯇꯧꯔꯒ ꯂꯩꯔꯝꯂꯤ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯅꯨꯡ ꯑꯗꯨꯗ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯁꯨ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯔꯝ ꯑꯣꯏꯅ ꯁꯥꯡꯅ ꯇꯣꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯥꯡꯒꯣꯜꯒꯤ ꯎꯆꯤꯟ ꯇꯥꯕꯤ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯨꯛ ꯁꯥꯊꯤꯕ ꯑꯁꯨꯛ ꯇꯝꯊꯤꯕ ꯄꯣꯠ ꯑꯁꯤ ꯎꯈꯤꯗ꯭ꯔꯤ ꯀꯔꯤ ꯀꯝꯗꯧꯅ ꯇꯧꯔꯛꯂꯤꯕ ꯖꯥꯠꯅꯣ ꯃꯁꯤꯕꯨ ꯁꯤꯂꯨꯡꯅ ꯊꯥꯔꯛꯄ ꯑꯣꯏꯔꯤꯗꯅꯅꯤ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯂꯨꯕ ꯃꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯐꯩ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡꯊꯣꯟꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯂꯦꯞꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥꯗ ꯃꯨꯁꯤꯟ ꯃꯨꯅ ꯁꯛꯇꯝ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯀꯣꯛ ꯏꯐꯟ ꯐꯜꯂꯒ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯉꯥꯎꯔꯒ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯝꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯅꯣꯡꯊꯣꯟꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯐꯥꯊꯖꯔꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯅꯥꯟꯊꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯑꯀꯣꯏꯕꯗꯣ ꯌꯦꯡꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯣ ꯏꯁꯤꯡꯒꯤ ꯏꯄꯥꯛꯇ ꯏꯄꯣꯝ ꯀꯥꯕꯒꯨꯝ ꯂꯩꯃꯥꯏ ꯑꯗꯣ ꯕꯣꯡ ꯕꯣꯡ ꯂꯥꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯇꯞꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯄꯗꯗꯤ ꯑꯁꯨꯝ ꯄꯨꯊꯈ꯭ꯔꯤ ꯈꯪꯍꯧꯗꯅ ꯅꯣꯡꯊꯣꯟꯅ ꯆꯠꯂꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯕꯨꯔꯨ ꯕꯨꯔꯨ ꯄꯨꯊꯈꯤꯕꯗꯨꯗ ꯅꯣꯡꯊꯣꯟ ꯏꯄꯥ ꯄꯥꯈꯠꯅ ꯅꯨꯂꯤꯅꯤꯕꯨ ꯀꯧꯔꯛꯏ ꯅꯣꯡꯊꯣꯟꯅ ꯑꯗꯨꯝꯅ ꯅꯨꯂꯤꯅꯤ ꯀꯧꯔꯛꯄꯗꯨꯗ ꯅꯨꯂꯤꯅꯤꯁꯨ ꯀꯥꯡꯈꯜ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯃꯁꯥ ꯑꯗꯣ ꯈꯪꯁꯥ ꯁꯥꯒꯠꯂꯤ ꯑꯣꯝꯆꯥꯛꯅꯩ ꯑꯁꯥꯕ ꯃꯅꯤꯜ ꯑꯗꯣ ꯃꯁꯥꯗ ꯐꯨꯖꯤꯜꯂꯛꯂꯕꯁꯨ ꯃꯄꯨꯔꯣꯏꯕ ꯅꯣꯡꯊꯣꯟꯅ ꯀꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯌꯨꯝꯖꯥꯏ ꯑꯗꯣ ꯏꯇꯣꯡ ꯇꯣꯡꯈꯠꯂꯒ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯇꯤ ꯄꯪꯀꯤꯗ ꯀꯤꯔꯤ ꯑꯗꯨꯕꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯨꯔꯣꯏꯕꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯂꯩꯅꯨꯡꯗ ꯄꯨꯊꯔꯒ ꯂꯩꯔꯝꯂꯤ मधु उबद नुलिनी करीनो तौरीबसिदि हादुना परप परप चेंथरई हेना ngakliba amana nulini na chentharakkwa matamdadi makhong ado laimai hadu netpada kakak lawba laimai da netpaga chap manai nongthonadi makhwang phawba buru buru putharibani masidagi nulini na nongthon babu chingkhatna ba honari adu pungamlamdi kari karam tawni haiduna khanba yaba khalabagi matungda nulini imungda chensankhre madugi matungda mahakna सांगलबा थौरी लिसांग अमा पुथुरक्तुना मांगोलगी उखोक्तेन अदुता येसल्ली असमना येसंदुना किसल्लमलबा मतुंगदा परप परप चेंथोरक्तुना हौजिक मख्वांगदगी मथबाक यौना पुथख्रबा नोंथोंदा थौरी अदो पिसल्ली मसिदगी थौरी अदुदा पाइ पाइजना सिंकटलगा नोंथोन यामना वाना मांगोल लोमदा काखलक्ली मदुदा नुलिनी सुमतिंग पांगलिबनी असमना नोंथोंदो उचिन्ना चिन्ना पुथरुरबा मसादो फुकटपति ngamjari adubu hena ngaglibadi mahaki makhwangi makha haibadi leinung phawal leiruba mahaki masagi saru makhai aduti yamna thina sathatlami adugi sumathakta mahaki mafimron singsu loinamuk lohori phibam madu ubada nulini karino tawriba sidi haiduna masadu kibina loiri haujik nongthongi mathaki
ꯂꯩꯔꯣꯟꯒꯤ ꯎꯟꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯥꯐꯠꯄ ꯈꯤꯇꯠꯈꯤꯕꯒꯨꯝ ꯉꯥꯡꯁꯪ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯨꯝꯂꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯅꯨꯂꯤꯅꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯅꯣꯡꯊꯣꯟꯁꯨ ꯃꯗꯣ ꯆꯩꯅꯥꯈꯣꯟꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯐꯪꯂꯛꯄꯒꯨꯝ ꯇꯧꯔꯤ ꯅꯣꯡꯊꯣꯟꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯊꯣꯟ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯅꯅꯕ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨꯒꯤ ꯃꯅꯤꯜ ꯑꯃ ꯐꯥꯎꯒꯠꯂꯛꯂꯤ ꯃꯅꯤꯜ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯄ ꯑꯗꯨꯗ ꯅꯨꯂꯤꯅꯤꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯑꯥꯏ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯂꯩꯅꯨꯡꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯗꯣ ꯅꯣꯡꯊꯣꯟꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯝꯅ ꯍꯨꯝꯖꯤꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯣ ꯌꯧꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯊꯛꯇꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯇꯥꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯁꯥꯡꯅ ꯌꯨꯝꯖꯥꯏ ꯑꯗꯨꯗ ꯇꯣꯡꯈꯠꯂꯒ ꯂꯩꯍꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯂꯤ ꯅꯣꯡꯊꯣꯟꯅ ꯈꯪꯂꯤ ꯇꯧꯔꯛꯂꯤꯕꯁꯤ ꯁꯦꯂꯨꯡꯕꯅ ꯇꯧꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯀꯞꯂꯛꯂꯤꯕꯅꯤ ꯑꯁꯨꯛ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯞꯂꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯌꯨꯝ ꯑꯁꯤꯅ ꯅꯤꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯅꯣꯡꯊꯣꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯊꯣꯟꯁꯨ ꯑꯔꯥꯏꯕ ꯑꯃꯥꯏꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤꯗ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯡ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯥꯝꯁꯤꯜꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯀꯥꯡꯒꯜ ꯑꯗꯣ ꯆꯦꯖꯦꯠ ꯆꯦꯞꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯂꯤꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯏꯃꯨꯡꯁꯤꯕꯣ ꯑꯩꯅ ꯃꯥꯏꯕ ꯑꯣꯏꯕꯁꯦ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯑꯩ ꯀꯔꯤ ꯇꯧꯕꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ ꯁꯦꯂꯨꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯥꯎꯔꯦ ꯃꯍꯥꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯗꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯑꯁꯣꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯞꯈꯥꯏꯔꯛꯄꯒꯨꯝ ꯀꯔꯛ ꯀꯔꯛ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯏ ꯑꯁꯣꯝꯅ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯣꯏꯃꯥ ꯃꯥꯔꯒ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯀꯔꯛ ꯆꯞꯈꯥꯏꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯅ ꯈꯪꯂꯦ ꯅꯣꯡꯊꯣꯟꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯅ ꯅꯣꯡꯊꯣꯟꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯃꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯃ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯦꯂꯨꯡꯕꯗꯣ ꯂꯥꯛꯇꯨꯅ ꯃꯊꯛꯇ ꯂꯪꯈꯠꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ ꯂꯩꯃꯥꯏ ꯑꯗꯣ ꯉꯁꯥꯏ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩꯃꯥꯏ ꯑꯗꯣ ꯍꯣꯝ ꯂꯥꯎꯏ ꯑꯗꯨꯒ ꯉꯛꯂꯤꯕꯗꯤ ꯍꯧꯖꯤꯛ ꯁꯦꯂꯨꯡꯕꯕꯨ ꯅꯝꯁꯤꯜꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗꯤ ꯏꯁꯤꯡꯒꯨꯝꯅ ꯌꯥꯝꯅ ꯃꯍꯤ ꯂꯥꯡꯏ ꯑꯗꯨꯝꯅ ꯎꯞꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯝꯂꯒ ꯐꯨꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯝ ꯄꯨꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦꯂꯨꯡꯕꯗꯣ ꯃꯀꯣꯛꯅ ꯂꯩꯅꯨꯡꯗ ꯃꯈꯣꯡꯅ ꯂꯩꯊꯛꯇ ꯐꯔꯪ ꯀꯥꯎꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯑꯩ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯅꯣꯡꯊꯣꯟꯅ ꯑꯩꯕꯨ ꯉꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯖꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯚꯨꯛ ꯂꯥꯎꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯝꯅ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯁꯦꯂꯨꯡꯕꯗꯣ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯑꯃꯨꯛ ꯊꯥꯗꯩ ꯁꯦꯂꯨꯡꯕ ꯀꯅꯥꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯅ ꯅꯠꯇꯦ ꯁꯦꯂꯨꯡꯕ ꯅꯣꯡꯊꯣꯟꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯅꯥ ꯂꯣꯏꯗꯨꯅ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯩꯅ ꯅꯤꯛꯄꯗ ꯃꯅꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯀꯤꯟꯊꯍꯧꯔꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕ ꯉꯛꯄꯅ ꯂꯣꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯔꯤ ꯅꯣꯡꯊꯣꯟꯗꯨ ꯑꯅꯥ ꯂꯣꯏꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯅ ꯀꯤꯟꯊꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯅꯥ ꯑꯁꯣꯝꯅ ꯍꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯦꯂꯨꯡꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝ ꯑꯃ ꯉꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯃ ꯂꯥꯛꯄꯗꯨꯗ ꯁꯦꯂꯨꯡꯕ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯁꯥꯎꯍꯨꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯖꯤꯟꯗ ꯊꯥꯕꯗ ꯁꯦꯂꯨꯡꯕ ꯄꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯔꯤ ꯁꯦꯂꯨꯡꯕ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯂꯩꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯃꯃꯧꯁꯤꯡ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯅꯔꯛꯄꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯂꯣꯏꯅꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯝꯂꯒ ꯂꯩꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯅ "ꯑꯥꯏ, ꯅꯈꯣꯏꯗꯤ ꯀꯩꯗꯧꯔꯕ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯄꯥꯕꯨꯡ ꯇꯨꯁꯟꯈꯤꯕ ꯃꯥꯟꯕ ꯑꯃ ꯇꯧꯕꯗꯨꯗ ꯐꯛꯂꯥꯡꯒ ꯗꯨꯡ ꯌꯦꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ "ꯍꯦꯔꯥ, ꯈꯣꯡ ꯍꯥꯝꯃꯨꯕꯅꯤ, ꯑꯗꯨꯗ ꯇꯨꯁꯟꯕꯗꯒꯤꯅꯤ, ꯌꯥꯔꯦ ꯆꯠꯂꯣ, ꯑꯩ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯑꯝꯇ ꯆꯥꯝꯊꯣꯔꯛꯀꯦ, ꯂꯣꯏ ꯃꯣꯠꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯨꯡꯕꯅ "ꯍꯧꯖꯤꯛ ꯊꯥꯔꯛꯂꯤꯕꯗꯨꯅ ꯀꯅꯥꯅꯅꯣ? ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯇꯧꯔꯛꯂꯤꯕꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯏ꯫ ꯐꯔꯦ, ꯑꯩꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯈꯔ ꯄꯤꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯦꯂꯨꯡꯕ ꯀꯅꯥꯅꯃꯛꯇꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫